खोरजैगी नाचोम नमियाम द खुदोल तमजरी घोष से फिल्म असे 1962 की मतमदगी हौरई मसिदा अखोइना समुद्रदा यामना चावरबा जहाज अमाबु उबा फंगी अदुगा जहाज असिगी ममलसु यामना तांगलमी जहाज असिगी मनुंगदा मियोय खरा डांस तौदुना पार्टी तौरमी मफमदुदा केटी कौबी नुपी मचा अमसु लई केटी दी पार्टी दुदा यावरमदे मरमदि महाक बोर्डिंग चुरमी अदुना महाक मफम अमदा फमदुना पजल वार्ड अमाबु सॉल्व तौबी सामनरमी मेहक्तंगी मतुंगदा जहाज अदुगी कैप्टनना केटीगा लोइनना डांस तौरमी मतमदुदा जहाज तुगी मपाल थंगबा कादगी कनागुंबा मियोय अमना जहाज तुगी वायर इंस्ट्रूमेंट पुनमकपु यहालमदे मरम जहाज तुगी वायर पुनमक डांस तौरिबा मियाम दु तमना पाइसिलक्लमी अमदी वायर दुना सरुक अनि थुकना कक्थतुना डांस तौरिबा मियाम दुबो लोइना तमथिना हातोक्लमी मयाम अदुगी मरक्ता केटी खक्तमक हिंगलमी मरमदि महाकना ख्वाइदगी नेमबा ओइरमबगी केटीना महाका डांस तौमिनरमबा जहाज की कैप्टन दुदा येंगलकपा मतमदा कैप्टन की ममाइदिसु अनि थुकना तंखाइ ताखिरमी मदुबु उरगा केटी अदुकी मतिक किरमी मसिगी मतुंगदा सिन असि प्रेजेंट टाइम दा अखोइदा उहल्ली मसिदसु रेस्क्यू शिप अमदा क्रू मेंबर खरबु अखोइना उबा फंगी मखोइना समुद्रदगी थोकपा यादना लैबा जहाज सिंगबु समुद्रदगी लौथोकपदा मतेंग पांगलिबनी मखोइना हौजिकसु जहाज अमबु समुद्रदुदगी कलमी अदुगा थबक असिगी दमक्तसु मखोइदा यामलबा सिनफम फंगलमी मखोइसु मखोइगी मिशन माइ पाकपदा यामना हराउ नुंगाइबा फोंदोक्लमी मखोइगी टीम असिदा पुन्ना मी तरुकनी मखोइ सिंगदुगी मरक्ता नुपी अमा खक्तमक यावी अदुगा मखोइ सिंग अदुगी मरक्ता जहाज तुगी कैप्टन सु यावरिबनी अमदी क्रू मेंबर पुमनमकना कैप्टन अदुबु मखोइगी लुचिंगबा अमगुमना इकाइ खुनरिबनी मखोइ सिंग अदुगी मरक्ता यावरिबा नुपी अदुगी ममिंग एप्स हाइना कवी मखोइना असुमना यामना नुंगाइना पार्टी तौरिङैदा मफमदुदा जैक कौबु नुपा अमसु लाक्लमी महाकना महाकसी अयिंग असागी पाउ लौबा मियोय अमनी हाइना मसक ताक्लमी महाकना सुमना सुमखा तारई अइना समुद्र सिगी मयाइदा जहाज अमा पंदुना लैबा उरे जहाज अदुबु मफमदुदगी पुथोरकपा ngamba मिसक अदुना जहाज तुगी मपु ओइगनी जहाज अदुदा लंथुम यावरमलबदी मदुगी 20% नखोइना अइंगोंदा पियु मरमदी जहाज अदुगी लेफम अइना नखोइदा ताकपगी मसिदगी ग्रुप की लीडर अदुगा महाकी क्रू मेंबर सिंगा जेक ना हाइरिबा वाफम अदुगी मरमदा खनरमी अहानबदा मखोइ कना अमतना थबक अदु तौबदा यानिंगलमदे ग्रुप की कैप्टन अदुना मखोइना फंगलकपा लंथुम पुंबा सरुक तरुक थोकना येनसी हाइबदगिदी मखोइ पुनमकसु वाफम दुदा यानरमी कैप्टन जेक ता 20% दि पिरोय नंगोंदा 10% पिगी हाइरई वाफम अदुदा जेक नसु यारमी अदुबु जहाज अदुदा सतपदा जेक सु मखोइगी मतुंग इलकी हाइना हाइरमी मथंगी निमित्त मखोइ पुनमक मखोइगी रेस्क्यू शिप अदु जेक ना हाइरिबा जहाज तुगी मनाक्तमना होलमी मखोइना जहाज तुगी लोकेशन दु योरकपा मतमददी मखोइना मफम दुदा जहाज अमता उरमदे हौजिक जहाज अदु मांखरे हाइना मखोइना खल्लमी अदुबु खुदक अदुदा मखोइगी ममांगमक्तदा जहाज अदु लेरमबदगी मखोइगी रेस्क्यू शिप अदु जहाज तुदा थोमजिलमी मदुदा मखोइ कनासु असोक अपनमुक्ति यावरमदे हाइरिबा जहाज अदु फिल्म गी अहोबा सरुकता अखोइना उखिबा 1962 मतमगी जहाज तुमकनी टीम कैप्टन महाकी टीम दा मखोइना उरिबा जहाज असिंग असिदगी चही निफुगी ममांगदा मांगखिबा जहाज अमनी हाइरई जेक का क्रू मेंबर अमगा रेस्क्यू शिप तुदा लेहौरमी अदुगा अतोपा मेंबर सिंगदुना जहाज अदुबु चेक तौबा सतखिरमी जहाज तुदा केटी न सानरंबा वर्ड पजल अदुसु लेरमी पजल वर्ड असिदगी सकउदबा शक्ति अमना वेलकम हाइबा वर्ड अमा इरकपसु अखोइना उबा फंगी मसिना ताकलिबदी सकउदबा शक्ति अमना मखोइबु ग्रीटिंग्स तौरी हाइबनी कैप्टन महाकी टीम दा शिप असि कुइना कॉलिंग काखलकपा मरमना फ्लोर असिदा यामना चिक्सिना सत्सि हाइना हाइरई अदुबु हाइबगा तौबगा फ्लोर अदु किंथखिबदगी क्रू मेंबर अमा मखादा नंथखिरमी एप्स ना मेंबर अदुबु यानदुना फारमी अदुगा मतमदुदा एप्स ना केटी ना मखादा लेपतुना लेबसु उरमी अदुबु मिटना कुपदा केटी दु मांखरे कैप्टन अमदी एप्स ना मियोय अदुबु मथक्ता सिंखतलमी मतमदुदा एप्स ना हौजिक महाकना उकिबा नुपी मसा अदु महाकी वखलना उबा ओइरमगनी हाइना खलमी अदुगा मफमदुदा मखोइना यामना अंगकपा डिजिटल वॉच अमसु थिंगनरमी मखोइना ngaklibadi जहाज तो मांगखिबा मतमदुददी डिजिटल वॉच अमतसु पुथोक्त्री हाइबसिनी अदुनदी मफम सिदा मखोइगी ममांगदा कनागुंबा मियोइसिंग सोइदना मकी लाक्लम लगनी अदुगा घड़ी एसी मखोइगी ओइरमगनी हाइना कैप्टन ना एप्स दा हाइरमी अमदिंग हेक्तंग पोथारगा अयुकी मतमदा जहाज अदुबु मफमदुदगी चिंगदुना पुकिनबसु कैप्टन ना मखोइदा खंगहल्ली असुमना मखोइ पुन्ना मखोइगी रेस्क्यू शिप तुदा अमुक हलकले जेक ना कैप्टन दुदा मतौ कमदौना मसिगी जहाज असिना मफम असिदा लाक्लमदिबनो हाइना हंगलई मदुदा कैप्टन ना जहाज अदुगी वारी लिरई जहाज अदु सेकेंड वर्ल्ड वॉर मतमदा समुद्रदा चतखिबा जहाज अमनी अदुबा यामना ngaklibadi जहाज तुदा तोंगखिबा पैसेंजर्स पुनमक मफम खंगदना मांगखिबनी अदुगा जहाज अदुदी हौजिक हौजिक मफम सिदा ताउदुना लेरिबसिनी कैप्टन गी वाफम असि तारगा कना अमतना वाफम असिबु लुना खंजिलुदे अमदे मखोइना वारी अदुबु फागिगुमना खल्लमी जेक ना एप्स ता नहाकना जहाज असिदा हेक लाखिबा मतमदुदगी नंग तुमिन तुमिन लेबा उई मदुगी मरम करिगिनो हाइना हंगलमी एप्स ना खुमलाई
ꯍꯥꯏꯔꯛꯏ ꯑꯩꯅ ꯖꯍꯥꯖꯇꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ ꯖꯦꯛꯅ ꯁꯃꯨꯗ꯭ꯔꯗ ꯍꯦꯂꯨꯁꯤꯅꯦꯁꯟ ꯊꯣꯛꯄ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯅꯪ ꯃꯗꯨꯗ ꯂꯨꯅ ꯈꯟꯖꯤꯜꯂꯨꯒꯅꯨ ꯍꯥꯏꯅ ꯑꯦꯞꯁꯇ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯖꯍꯥꯖ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯑꯦꯞꯁꯀꯤ ꯇꯤꯝꯗꯨꯅ ꯈꯪꯂꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯍꯥꯖ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯏꯁꯤꯡꯗ ꯂꯨꯞꯊꯕ ꯍꯧꯔꯛꯂꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯖꯍꯥꯖ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯄꯨꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯦꯛ ꯖꯍꯥꯖꯇꯨꯗ ꯂꯥꯛꯄꯗꯒꯤ ꯃꯗꯨꯕꯨ ꯊꯤꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯃꯊꯧ ꯆꯤꯟꯅꯔꯝꯃꯤ ꯃꯐꯝꯗꯨꯗ ꯌꯥꯝꯅ ꯑꯉꯛꯄ ꯄꯣꯠꯁꯛ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯅ ꯊꯦꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯦꯞꯁꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯑꯃꯁꯨ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯦꯇꯤ ꯂꯩꯕ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯦꯞꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗꯨꯗ ꯂꯣꯡꯅ ꯇꯥꯁꯤꯜꯂꯝꯃꯤ ꯃꯗꯨꯗ ꯑꯦꯞꯁꯀꯤ ꯍꯛꯆꯥꯡꯗꯒꯤ ꯏ ꯈꯔ ꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯏ ꯑꯗꯨ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗꯨꯗ ꯆꯨꯞꯁꯤꯟꯈꯤꯔꯝꯃꯤ ꯃꯐꯝꯗꯨꯗ ꯖꯦꯛ ꯂꯥꯛꯇꯨꯅ ꯑꯦꯞꯁꯄꯨ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗꯨꯗꯒꯤ ꯆꯤꯡꯈꯠꯂꯝꯃꯤ ꯃꯈꯣꯏꯅ ꯆꯠꯈꯤꯕꯒ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨ ꯏꯅ ꯄꯤꯛ ꯊꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯑꯃꯁꯨ ꯂꯨꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗ ꯔꯦꯁꯀ꯭ꯌꯨ ꯁꯤꯞꯇꯨꯒꯤ ꯀꯦꯞꯇꯦꯟꯅ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯖꯍꯥꯖꯇꯨꯒꯤ ꯀꯦꯞꯇꯦꯟ ꯔꯨꯝꯗ ꯋꯥꯏꯟ ꯒ꯭ꯂꯥꯁ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯕꯨ ꯃꯍꯥꯛꯅ ꯊꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯤꯡꯁꯦꯜꯗ ꯁꯤꯈ꯭ꯔꯕ ꯖꯍꯥꯖꯇꯨꯒꯤ ꯀꯦꯞꯇꯦꯟꯗꯨꯒꯤ ꯃꯃꯤ ꯇꯥꯔꯛꯄ ꯎꯕꯗꯒꯤ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯋꯥꯏꯟ ꯒ꯭ꯂꯥꯁ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ ꯅꯨꯄꯥ ꯑꯗꯨ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯃꯐꯝꯗꯨꯗ ꯃꯍꯥꯛꯅ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯕꯗꯤ ꯎꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ 1962ꯗ ꯖꯍꯥꯖ ꯑꯗꯨꯒꯤ ꯄꯥꯔꯇꯤꯗ ꯏꯁꯩ ꯁꯛꯈꯤꯕ ꯅꯨꯄꯤꯗꯨ ꯑꯣꯏꯔꯝꯃꯤ ꯑꯦꯞꯁ ꯑꯃꯗꯤ ꯖꯦꯛꯁꯨ ꯀꯦꯕꯤꯟ ꯑꯃꯗ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯁꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯍꯛꯆꯥꯡ ꯇꯥꯎꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯌꯦꯡꯕꯗ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯕꯅ ꯄꯠꯊ ꯄꯨꯝꯊꯕꯁꯨ ꯎꯔꯝꯃꯤ ꯑꯦꯞꯁ ꯑꯃꯗꯤ ꯖꯦꯛꯁꯨ ꯃꯐꯝꯗꯨꯗꯒꯤ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯦꯞꯁꯅ ꯖꯦꯛꯇ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯁꯦꯀꯦꯟ ꯑꯃ ꯐꯥꯎꯕ ꯄꯟꯊꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯦꯞꯁꯅ ꯎꯒꯤ ꯕꯣꯛꯁ ꯀꯌꯥꯃꯔꯨꯝ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯕꯣꯛꯁꯁꯤꯡ ꯑꯗꯨꯗ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡꯁꯨ ꯌꯥꯎꯔꯝꯃꯤ ꯑꯦꯞꯁꯅ ꯃꯍꯥꯛꯀꯤ ꯇꯤꯝꯕꯨ ꯃꯐꯝꯗꯨꯗ ꯀꯧꯔꯝꯃꯤ ꯃꯐꯝꯗꯨꯗ ꯁꯅꯥꯅ ꯄꯤꯛ ꯊꯜꯂꯕ ꯕꯣꯛꯁ 10 ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯂꯕ ꯂꯟ ꯊꯨꯝꯁꯤꯡꯁꯤ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯖꯍꯥꯖ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯦ ꯑꯩꯅ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯆꯨꯔꯨꯞ ꯆꯝꯈꯠꯈꯤꯕꯁꯨ ꯎꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯖꯔꯤꯕꯁꯤꯡꯗꯨ ꯃꯍꯥꯛꯀꯤ ꯇꯤꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯠꯇ ꯊꯧꯑꯣꯏꯕꯤꯔꯝꯗꯦ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯀꯦꯞꯇꯦꯟꯗꯨꯅꯁꯨ ꯁꯅꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯄꯨꯔꯒ ꯑꯩꯈꯣꯏ ꯖꯍꯥꯖ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯖꯍꯥꯖ ꯑꯁꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯇꯤꯝꯗ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯛꯎꯗꯕ ꯁꯛꯇꯤ ꯑꯃꯅ ꯃꯈꯣꯏꯕꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯄꯥꯝꯂꯝꯗꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯣꯏꯒꯤ ꯔꯦꯁꯀ꯭ꯌꯨ ꯁꯤꯞꯇꯨꯒꯤ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯍꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯗ ꯑꯦꯞꯁꯅ ꯑꯃꯨꯛꯀ ꯍꯟꯅ ꯀꯦꯇꯤꯕꯨ ꯎꯔꯝꯃꯤ ꯑꯃꯗꯤ ꯑꯦꯞꯁꯄꯨ ꯆꯦꯛꯁꯤꯟꯅꯕꯁꯨ ꯍꯥꯏꯔꯝꯃꯤ ꯃꯇꯝꯗꯨꯗ ꯁꯛꯎꯗꯕ ꯊꯋꯥꯏ ꯑꯃꯅ ꯀꯦꯇꯤꯕꯨ ꯃꯐꯝꯗꯨꯗꯒꯤ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯃꯦꯝꯕꯔ ꯑꯃꯅ ꯁꯤꯞ ꯑꯗꯨꯕꯨ ꯑꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯐꯝꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯄꯣꯈꯥꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯁꯤꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯄ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯀꯦꯞꯇꯦꯟꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯃꯁꯥꯕꯨ ꯆꯩꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯕꯨ ꯃꯐꯝꯗꯨꯗ ꯄꯨꯔꯛꯈꯤꯕꯒꯤꯅꯤ ꯃꯗꯨꯗ ꯑꯦꯞꯁꯅ ꯇꯤꯝ ꯀꯦꯞꯇꯦꯟꯗꯨꯗ ꯑꯩꯒꯤ ꯏꯐꯝꯗ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯑꯃ ꯂꯩꯔꯦ ꯁꯤꯞ ꯑꯁꯤꯕꯨ ꯁꯦꯝꯖꯤꯜꯂꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯨꯛꯁꯨ ꯃꯔꯩ ꯌꯦꯠꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯇꯣꯈꯥꯏ ꯇꯥꯟꯅꯔꯝꯃꯤ ꯃꯦꯝꯕꯔ ꯑꯅꯤꯅ ꯁꯤꯞꯀꯤ ꯆꯥꯛꯁꯪꯗ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯊꯤꯕ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯆꯥꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯗꯨꯅ ꯆꯥꯕ ꯍꯧꯔꯝꯃꯤ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯆꯥꯔꯤꯕꯗꯨ ꯌꯥꯝꯅ ꯑꯄꯤꯛꯄ ꯍꯟ ꯉꯥꯛꯇ ꯑꯣꯏꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯣꯔꯝꯃꯤ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯁꯤꯞ ꯑꯁꯤ ꯑꯆꯝꯕ ꯁꯤꯞ ꯑꯃ ꯅꯠꯇꯦ ꯃꯁꯤ ꯘꯣꯁ ꯁꯤꯞ ꯑꯃꯅꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔ ꯊꯣꯛꯂꯦ ꯑꯗꯨꯒ ꯁꯤꯞ ꯑꯁꯤꯅ ꯃꯈꯣꯏꯕु ꯐꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯂꯤꯗꯔꯅꯁꯨ ꯘꯣꯁ ꯁꯤꯞꯀꯤ ꯀꯦꯞꯇꯦꯟ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯨꯁꯨ ꯊꯛꯃꯤꯟꯅꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗ ꯑꯦꯞꯁꯅ ꯀꯦꯇꯤꯕꯨ ꯊꯤꯗꯨꯅ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯦꯝꯕꯔ ꯑꯃꯁꯨ ꯍꯦꯂꯨꯁꯤꯅꯦꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯔꯇꯤ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯗꯥꯟꯁ ꯄꯥꯔꯇꯤ ꯑꯗꯨꯗ ꯃꯃꯥꯡꯗ ꯏꯁꯩ ꯁꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯃꯛꯅꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯁꯤꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯨ ꯀꯥ ꯑꯃꯗꯅ ꯑꯦꯞꯁꯅ ꯀꯦꯇꯤꯒꯤ ꯁꯔꯨꯛ ꯄꯣꯂꯥꯡ ꯊꯦꯡꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯀꯦꯇꯤꯒꯤ ꯊꯋꯥꯏꯅ ꯑꯦꯞꯁꯀꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯂꯝꯃꯤ ꯀꯦꯇꯤꯅ ꯑꯦꯞꯁꯇ ꯍꯥꯏꯔꯛꯏ ꯑꯩꯅ 1962ꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗ ꯘꯣꯁ ꯁꯤꯞꯀꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯂꯤꯗꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯁꯤꯞ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯁꯤꯞ ꯑꯃꯗꯒꯤ ꯍꯨꯔꯥꯜꯂꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯤꯞ ꯑꯁꯤꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡꯗꯨꯗꯒꯤ ꯁꯨꯞꯅꯒꯤ ꯅꯨꯄꯥ ꯑꯃꯈꯛꯇꯃꯛ ꯍꯤꯡꯍꯧꯏ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯤꯡꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯂꯤꯗꯔ ꯑꯗꯨꯗ ꯎꯠꯂꯝꯃꯤ ꯐꯣꯇो ꯑꯗꯨ ꯎꯕꯗ ꯂꯤꯗꯔ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ ꯀꯦꯇꯤꯅꯁꯨ ꯑꯦꯞꯁꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯊꯋꯥꯏ ꯀꯌꯥꯃꯔꯨꯝ ꯗꯔꯀꯥꯔ ꯑꯣꯏ ꯊꯋꯥꯏꯁꯤꯡꯗꯨꯒꯤ ꯃꯇꯦꯡꯅ ꯑꯩꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯀꯦꯇꯤꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯋꯥꯐꯝ ꯍꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯒ ꯁꯛꯎꯗꯕ ꯁꯛꯇꯤ ꯑꯃꯅ ꯀꯦꯇꯤꯕꯨ ꯄꯨꯔꯒ ꯃꯥꯡꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ
ꯃꯇꯝꯗꯨꯗ ꯀꯦꯇꯤꯅ ꯑꯦꯞꯁꯇ ꯃꯈꯣꯏꯕꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯂꯤꯗꯔ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯇ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯤꯡꯁꯤ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯒꯣꯁ ꯁꯤꯞꯀꯤ ꯀꯦꯞꯇꯦꯟꯗꯨꯅ ꯃꯉꯣꯟꯗ ꯎꯍꯜꯂꯛꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯄꯨꯝꯕꯁꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯁꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯗ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯤꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯂꯦ꯫ ꯅꯥꯀꯜ ꯑꯃꯗ ꯒꯣꯁ ꯁꯤꯞꯀꯤ ꯐꯤꯃꯦꯜ ꯁꯤꯡꯒꯔ ꯑꯗꯨꯅ ꯑꯦꯞꯁꯀꯤ ꯇꯤꯝꯒꯤ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯐꯝ ꯑꯃꯗ ꯄꯣꯔꯛꯇꯨꯅ ꯏꯟꯇꯤꯃꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯈꯥꯗ ꯇꯥꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯞꯁꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯂꯤꯗꯔ ꯑꯗꯨꯕꯨ ꯊꯤꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯇꯤꯝ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯑꯦꯞꯁꯄꯨ ꯃꯈꯣꯏꯒꯤ ꯁꯤꯈ꯭ꯔꯕ ꯈꯣꯡꯂꯣꯏ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯕꯗꯒꯤ ꯑꯦꯞꯁꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯞꯁꯅ ꯂꯤꯗꯔꯒꯤ ꯑꯦꯇꯦꯛꯇꯒꯤ ꯃꯁꯥꯕꯨ ꯀꯟꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯗꯨꯕꯨ ꯉꯥꯎꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯤꯗꯔ ꯑꯗꯨꯕꯨ ꯑꯥꯏꯔꯟ ꯆꯦꯝꯕꯔ ꯑꯃꯗ ꯐꯥꯖꯤꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯞꯁꯀꯤ ꯋꯥ ꯂꯧꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯤꯞ ꯑꯗꯨꯕꯨ ꯁꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯦꯞꯁꯅ ꯀꯦꯇꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯦꯇꯤꯅ ꯑꯐꯕ ꯊꯋꯥꯏ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯑꯦꯞꯁꯄꯨ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯍꯟꯅꯕꯒꯤꯗꯃꯛ 1962ꯒꯤ ꯑꯍꯤꯡꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯦꯞꯁꯇ ꯎꯍꯜꯂꯝꯃꯤ꯫ ꯁꯤꯞ ꯑꯗꯨꯒꯤ ꯆꯥꯛꯊꯣꯡꯕꯁꯤꯡꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩꯁꯤꯡꯗ ꯍꯨ ꯍꯥꯞꯆꯤꯟꯕꯗꯒꯤ ꯄꯦꯁꯦꯟꯖꯔꯁ ꯀꯌꯥ ꯁꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯤ ꯃꯤꯑꯣꯏ ꯒ꯭ꯔꯨꯞ ꯑꯃꯅ ꯊꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯁꯤꯞ ꯑꯁꯤꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯃꯤꯑꯣꯏ ꯒ꯭ꯔꯨꯞ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯍꯥꯠꯇꯣꯛꯅꯕ ꯍꯧꯔꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯦꯇꯤꯕꯨꯁꯨ ꯍꯥꯠꯇꯣꯛꯂꯒ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯊꯝꯖꯤꯟꯈꯤ꯫ ꯃꯁꯤ ꯄꯨꯝꯕ ꯃꯈꯣꯏꯅ ꯁꯤꯞ ꯑꯗꯨꯕꯨ ꯍꯨꯔꯥꯟꯅꯕ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯥꯁꯇꯔ ꯃꯥꯏꯟ ꯖꯦꯛꯅ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯞ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟꯅ ꯂꯤꯗꯔꯗ ꯎꯠꯂꯛꯈꯤꯕ ꯐꯣꯇꯣ ꯑꯗꯨꯁꯨ ꯖꯦꯛꯀꯤ ꯑꯣꯏꯔꯝꯃꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯗꯔꯅ ꯉꯛꯈꯤꯕꯅꯤ꯫ ꯖꯦꯛꯅꯅꯤ ꯑꯦꯞꯁꯀꯤ ꯇꯤꯝꯕꯨ ꯒꯣꯁ ꯁꯤꯞ ꯑꯗꯨꯗ ꯄꯨꯔꯛꯈꯤꯕꯁꯨ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯖꯦꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯗꯦ, ꯃꯍꯥꯛ ꯚꯨꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯇꯣꯛꯂꯕ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡꯕꯨ ꯈꯣꯝꯖꯤꯜꯂꯒ ꯁꯤꯞ ꯑꯁꯤꯗ ꯐꯥꯖꯤꯜꯂꯤꯕꯅꯤ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯕ ꯈꯪꯂꯕꯗ ꯑꯦꯞꯁꯁꯨ ꯃꯈꯣꯏꯅ ꯐꯥꯖꯤꯜꯂꯝꯕ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯗꯨꯁꯨ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯝꯕ ꯆꯦꯝꯕꯔ ꯑꯗꯨ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯝꯕꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯦꯞꯁꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯇꯤꯝꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯍꯥꯏꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯐꯝꯗꯨꯗ ꯖꯦꯛ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯦꯞꯁꯅ ꯖꯦꯛꯀꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯁꯤꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯇꯨꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯕ ꯅꯥꯀꯣꯏꯅꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯦꯞꯁꯅ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯁꯤꯟ ꯔꯨꯝꯗ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯄꯗꯒꯤ ꯄꯟꯗꯨꯅ ꯊꯣꯛꯄ ꯌꯥꯗꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗ ꯑꯦꯟꯖꯤꯟ ꯑꯣꯟ ꯇꯧꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯀꯛꯊꯠꯇꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯖꯦꯛꯅꯁꯨ ꯑꯦꯞꯁꯀꯤ ꯇꯤꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯦꯞꯁꯀꯤ ꯃꯔꯨꯞ ꯑꯗꯨꯕꯨꯁꯨ ꯍꯥꯠꯅꯕ ꯆꯪꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯦꯞꯁꯀꯤ ꯃꯔꯨꯞꯇꯨꯅ ꯖꯦꯛꯄꯨꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯦꯞꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯖꯦꯛꯄꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯞꯁꯇ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯑꯦꯞꯁꯅ ꯒꯣꯁ ꯁꯤꯞ ꯑꯗꯨꯕꯨ ꯄꯣꯈꯥꯏꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯅ ꯌꯥꯝꯅ ꯀꯂꯛ ꯈꯝꯕꯟꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯁꯤꯞ ꯑꯁꯤ ꯄꯣꯈꯥꯏꯍꯟꯒꯨꯝꯁꯤ, ꯀꯔꯤꯒꯨꯝꯕ ꯁꯤꯞ ꯑꯁꯤꯅ ꯄꯣꯈꯥꯏꯈꯤꯕ ꯇꯥꯔꯕꯗꯤ ꯁꯤꯞ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯞꯁꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯔꯝꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯖꯦꯛꯅ ꯑꯦꯞꯁꯀꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯑꯦꯞꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯖꯦꯛꯅ ꯍꯥꯏꯔꯛꯏ, ꯑꯩ ꯚꯨꯠ ꯑꯃꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯄꯥꯞ ꯀꯌꯥ ꯇꯧꯍꯜꯂꯕ ꯇꯨꯡꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯂꯧꯕꯅꯤ, ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡꯗꯨꯕꯨꯅ ꯑꯩꯅ ꯕꯟꯗꯤ ꯑꯣꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯅꯤ, ꯑꯩꯅ ꯃꯄꯨꯡ ꯐꯥꯅ ꯄꯣꯁꯦꯁ ꯇꯧꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯑꯩꯅ ꯈꯨꯗꯝ ꯊꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯑꯩꯅ ꯑꯩꯒꯤ ꯃꯤꯁꯟ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯇꯤꯝꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ, ꯃꯗꯨꯅ ꯑꯩꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯊꯋꯥꯏꯁꯤꯡꯕꯨ ꯈꯣꯝꯖꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ꯫ ꯁꯤꯞ ꯑꯁꯤꯅ ꯃꯥꯡ ꯇꯥꯛꯂꯕ ꯃꯇꯝ ꯈꯛꯇꯗ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨ ꯀꯩꯗꯧꯉꯩꯗ ꯈꯛ ꯊꯣꯛꯍꯜꯂꯣꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯋꯥ ꯇꯥꯗꯨꯅ ꯁꯤꯞ ꯑꯁꯤꯕꯨ ꯄꯣꯈꯥꯏꯍꯟꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯍꯥꯛꯄꯨꯁꯨ ꯍꯥꯠꯄꯤꯔꯣꯏ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯖꯦꯛꯅ ꯑꯦꯞꯁꯄꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯦꯞꯁꯅ ꯖꯦꯛꯀꯤ ꯋꯥ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯖꯦꯛꯅꯁꯨ ꯑꯦꯞꯁꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯦ, ꯑꯗꯨꯕꯨ ꯑꯦꯞꯁꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯕꯣꯝꯒꯤ ꯄꯤꯟ ꯁꯠꯇꯣꯛꯇꯨꯅ ꯃꯐꯝꯗꯨꯕꯨ ꯇꯝꯊꯤꯅ ꯄꯣꯈꯥꯏꯍꯜꯂꯝꯃꯤ꯫ ꯇꯝꯊꯤꯔꯕ ꯕ꯭ꯂꯥꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯞ ꯑꯗꯨ ꯏꯔꯣꯜꯅꯨꯡꯗ ꯇꯞꯅ ꯇꯞꯅ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯤꯒꯤ ꯊꯋꯥꯏꯅ ꯑꯦꯞꯁꯄꯨ ꯀꯟꯕꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯦꯞꯁꯅꯁꯨ ꯁꯤꯞ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯀꯌꯥꯅ ꯃꯅꯤꯡꯇꯝꯅ ꯆꯠꯈꯤꯕꯗු ꯃꯃꯤꯠꯃꯛꯅ ꯎꯔꯝꯃꯤ꯫ ꯀꯦꯇꯤꯅꯁꯨ ꯑꯦꯞꯁꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈꯤ꯫ ꯑꯦꯞꯁꯄꯨꯁꯨ ꯑꯇꯣꯞꯄ ꯁꯤꯞ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯞꯁꯅ ꯖꯦꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯑꯦꯞꯁ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯃꯗꯤ ꯑꯇꯣꯞꯄ ꯁꯤꯞ ꯑꯁꯤꯕꯨꯁꯨ ꯖꯦꯛꯅ ꯃꯥꯡ ꯇꯥꯛꯍꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯦꯞꯁꯅ ꯈꯪꯂꯝꯃꯤ, ꯑꯗꯨꯒ ꯒꯣꯁ ꯁꯤꯞꯇ ꯌꯥꯎꯍꯧꯕ ꯁꯅꯥꯁꯤꯡ ꯑꯗꯨꯕꯨꯁꯨ ꯃꯐꯝꯗꯨꯗ ꯄꯨꯔꯛꯄ ꯑꯦꯞꯁꯅ ꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯀꯜꯂꯛꯄꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯇꯣꯛꯅꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯑꯦꯞꯁꯅ ꯈꯪꯂꯛꯂꯝꯃꯤ, ꯑꯃꯗꯤ ꯑꯦꯞꯁꯅ ꯖꯦꯛꯄꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫